ꯇꯧꯖꯔꯤ ISTV ꯒꯤ ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ BRTFꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯗ꯭ꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯑꯁꯤ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ Imphal Ziri lambi phibam asi haujuk phauba phibam phagalakpa udri Imphalda kilometer 200 kulom sang lambi asigi manungda awang khuldagi Ziri phauba lambi asi asukki matik phatri lambi asi ningtham thagi matamda upul ka hena thokpa gari chatpada awaba kaya mayoknaba amadi nongju thagi matamdana lekhom lainangna chatpa ngamdabagi phibamda adumak leiri sahi kyagi mamangdagi BRTF na lambi asi semagi thabak chatharaklabasu BRTF na suriba thabak mawong asi miyamna peningai oidri lambi asida leiriba barak amadi makru thongi phibam asisu noma gi shokshin lagli amromda Alert Foundation Manipur Haiba Kasamtung Bazada Leba NGO Asina lambi asigi phibam hakthengna yengsinkre Foundation asigi Secretary AK Social Kumar Pongdorpada BRTF ki kangbuna labor masing hegar handuna nongju tha laktringeida lambi asining thina lotion hobuna prajamiyam gi yaipa ogani athuba matamda lambi asi semba lotion na BRTF na hona bagan loina Manipur Sarkar na masita hena miyeng changnaba Social Kumar na dabi makatana tawakli Ji phogda akoina lambi si da thenajrak matamda akoina lambi si yengmo matamda akogi thamoida yam songai ma oide adugi amasu akoina lakpada BRTF kanguna suriba thabak sing asi akoida thamoida ipem oide aduga akogi hojik akogi National Highway number 37 akoi Manipur gi oina lifeline oide mafam ase akoi rening sanding lakri matamda thu matana sembiba haibase akoi alert function akoi honjigi akoi kanoina timna ngasi akoi Manipur Sarkar da thamjari Panbayai lambi ase lisingani tara marigi Mars tha phawgi manungda BRTF na subolo shindrabadi state PWD na paiduna lambi semgi thabak ase chatharakpa yabagi chawno oithopar leire haina Works Minister Dr. Ratan Kumar na pawmi singda phongdokkiba leikhrabani Tourist attraction Uriba Imphal War Cemetery ki complex asi inkhalakliba nupamasa amadi nupimasa singi lamchat kampham oire hiramsigi matangda pawdamama Commonwealth War Graves Commission maintain tawriba yamna itihasik oiraba Imphal War Cemetery asi authority na akan bamiyang changba yamna tangai fadre inkhalakliba chahi nauriba nupimecha amadi nupamacha singi lamchat kampham amasu oire haibada haimin mathokloi sok lising ama chamapan kuntra mapan dagi sok lising ama chamapan nifumanga ra thokiba prithibigi anishuba lanjawda laikidraba British Army singi ningsing khubam oiriba mafam amani NIS 39 lambi maya dagi changlaga Dulalel da laiba Imphal War Cemetery complex ta laikidraba British Army singi maming haktuna masing yamlaba nung sing thamli lamdam sigi na singna war cemetery asi yengba lakpagi namada jura yengbada yamna nungaitaba mawongda phaminaba setminnaba amadi nungaitaba phibam da leiba tattana thokle masi Manipur gi chatnabida yamna chanadaba thawong amani pikliba angang sing yauna imung manungi miyoi singna Imphal War Cemetery asi yengba lakpa matamda yamna ot oiba amasu oidi masida ahlaman kayadi sauningba amadi matungda amuana war cemetery da chaningdaba fawba poli school amadi college Tamliba nupanupi mahiroi kiyasu mapam masida suti leithokduna matam lenbasu yaudubnate tongan ba lanai sangstan kiana restaurant amadi hotel na chingbada drive chataduna lamsat kamba miyoi singyan tahali adubu yamna laibuk activity asigumba tourist attraction oriba mapam masida fongna mitna ba phibam amadi sinkaya inkhalakliba nupa macha amadi nupi macha singna chatharakliba asidadi kadisu tawduna laibasi miyeng changba matam oire amaromda miyoi kiana mapam masida nisha sizinabasu yaudubnate loinana cemetery gi gate meya da thamlamba Gari macha kaya su tattana mangbagi thokdok leiri Imphal War Cemetery gi authority na su cemetery asi yengba lakpa miyoi singna tawgadaba amasung tawroidaba wahi sing amata gate mayada thetaba asisu visitors singna kusirasi tawbu yananaba achobu maram oiri masida mama mapa oiba amadi guardian singna su macha masu singi damakta yamna section ba matam oire natrabadi oningdaba crime kya holpa yabagi akiba phibam da leiri ISTV pawgi damak boya ning thokjam galoinana Nauroibam Phillips Imphal War Cemetery Dulalel Irabot School of Social Sciences na sinduna high school dagi college gi thak phawbagi mahirui singda Marxism, Leninism, Stalinism amadi Maoism gi wakhalon chusin hanaba paringnai na chathakadaba nomigi oiba moral science ki matangda mahirui singda khangan bagi thormamanga sidagi Manipur college da hokre thormatu da singjami girls higher secondary school gi principal oramba ya school na Manipur da tholiba thoda wathok sing lotion bada Marxism Leninism, Stalinism, amadi Maoism gi chawrba thodang lei haiki Irabot School of Social Sciences ki treasurer Girani na haiki bada maleng gi thak wanglaba leba lengak pathap sing gi wakhalon ase aikhoi gi narul singda chusin hanan wa thormasi paring naina chathagani haiki karam ba aikhoi gi Marxism Leninism so
Stalinism amasung Maoism ki formula si magi methodology kamai na ekoi boro tora kan apply tora di ekoi ki Manipur state tam tu mai ta ba samaj ma mina mi bu wataba human rights khongau na ba chap chap ekoi ki mi bi rights si chap chap na hingmung am ba du na ba samaj ma peaceful loiba coexistence loiba brotherhood loiba sigum samaj ma pura ina bagi tamakta sigum laba ekoi ki kanosi social science class si Manipur college da ekoi na sinjabani lising ani tarahumdogi Imphal West ki MG Narega Kushman Pito Uhaina All India Youth Federation Imphal West District Council Dabi Tori Job Card ke Sanpam lising ani tarahumdogi April ki tang amadagi nomo Kusuman silupa chamagi yankai humdoi oikrabani Sakara madi mari lena basing na praja sing dengan si phau mari chumna khangandri lising ni tarahumdogi oina job card holder amana lupa lising taraga manga Johum pangpam topani hari atau matam na mari lenda authority na hari basanpam sing si job card holder kudimak ta pangan kada bani haina dabi tori also pau gi marakna atena break amatang lominasi abukana taram nokchari Information, education and the communication activities for effective implementation of preconception and prenatal diagnostic techniques act in Manipur. Haibasida Nomig Oba workshop ama Manipur Press Club Tapang Tokre. Directorate of Family Welfare Services Manipur Namadi Manipur Women Coordinating Council of Punasin Rapang Toki Putaramadura Family Welfare Services ke Additional Director Dr. Kerazo State Nodal Officer Dr. T.S. Arun Kumar Amadi Manipur Women Coordinating Council ke President A. Biola Devi Susaruyaki Dr. Kerazo Hakibada Ministry of Health and Family Welfare na Ekasi lising wasamapan Marfudraga Marida Putok Labasu Manipur da lising ani ahum da hawda ngari Ekasi sana hanana mahora bada miyam puna kanganba mathau tai haina phongdoki Magna preconception and prenatal diagnostic isi yang kana samsar pa hore 1994 same hai aduga Parliament 1990 thang thang same na mun na khai adu 2011 su mai na mun to sebenarnya macam kasih lagi masih kasih lagi sih masih mayar sum kasih lah udah lagi yang section lah sih lah udah lagi lebih sih Lalu mana kita society State Appropriate Authority PMDT Manipur ge member advocate N Binode bin Hakibada segi matung inna mama oibising na miro lopa matam da masana khangna punung dole riba ngang adu nupa nupi khangdok na ba matung da madubu lokthok pagi thabak chatharak labadi tandi phangba yai haiki kano si trial si chathari nge matam da jahi manga magi practice to ba yada bagi magi certificate si storani aduga pura case na conviction oiraba phangba matam oiragadi trial du oiragadi magi license practice to license pura kakkan aduga mai involvement laiba ajiki angang si sex determinant to thokwa angang si lokthok ba mahan ni ba nupi or mahan ni ba sida involvement laiba family members in abidi my husband khangde my husband gi family gi mio sing do koi se moi to offense to ki chang ma to ina trial du da adu mai amon do badan di do roina phangadi ngarang November kitang mapan gi numidang pung 13 makharum tawa matam da Dimapur dagi Imphal tamna passenger puduna thorokpa tata winga amada sakangdawa singa nongmai round ama kapsilakre thodok adu da aso open amata yaukide tata winga du gi driver phongdorokpa passenger tararom puduna Imphal thorokpa Dimapur dagi Imphal lom da kilometer mari rom chatlaga leba mafam amada sakangdaba khulai paiba mioi ahum lomna nongmai ulaga maki gari adu khamlaki gari khamge tawshinnaga gari adu kana thorki maduda sakangdaba singa duna nongmai round ama pada gari ki maning thangwa sarukta nongoi maru ama panki bani haiki dima pudi thawal ko se moi tata am no kham le me ba tata am kham moi je pisa lo bo ma le ba de engon no nongoi ye mai moi nam ma ga kap ki mo wong ga kenu torok pone ba de ai na kenu se sat to khum ki mo wong de tor ga ina ai thawal la ko ne ma ko an je phak ti ha ge ba ai de pali pan ni du khang da ba dum thau re sweng yeng de do sai ayu gari sam ga da ma khun je ta le Roshla pada maru ba paw amukana pizari BRTF na Imphal Ziribam lambi sem ke thabak chathari ba se khumang chawsindri ISTV ki paw mayang tabiri ba sing amukana khurumjal